Ay, kalau kau kumbira ni jangan dia, mau ni kaya. Boleh nak baik tak dia ayo. Tunggu. Suruh walam. Mana kita luar sana sana kau pitung ni. Waktu kita tahu mana macam kerja bersama sana macam itu. Aku hanya nak pilih ni ayu makan putih lah. Ya lagi ko. Jaga aku pilih saya sih. Mana ada yang mesti tu mana ada yang. Koi tripura sida pore se ayamna mompak amadi ingthamda gi sin nabi aba planken na singba sana thanba polop sing Jadi sangkai naga, aduga, hausin sing tholiba, irang sida, pasauba, lai jama kalau ina nasu, tapi niba pergi, actor sing, dalam naksari, sambil sejaba. Ni asyik pembeliau so. Saya lihat sini anak aku pergi. Ada terus. Water bag. Myangi sang thak na pa amad mo ingam sa ko si myam bela ka haw di kay di ngam na ka ngam ba to sa bani myam inaw singi ju inaw singko to wang puti actor Gokul kay inmate library ba aduga Sinjalang je member sing atau organizer sing da phone thawar kaya ba baikra thabigani sing da magta mayam ahoba kuwang da kubi wala jeri jadi kay random may chak thaba lebon sabam na tay char ba hai kare apoi tawjari ba ngasi maruina aigi maruk kai ko aduga mai well wishes sing na punna minarakanda koi na kra tawjari ba sina hena Betul ini nama masih nama pungpare sini loh ini bani hai bagi wafum di nanti kita ngam sabang keradan mayang awan ada seruk ya zari aku isu dong awa benda dari wafum keradan orang isu bangga adum di nuai taba ten taba mayang dari bawah besi adum keradan orang isu share to minus hai bagi wakulon dah koi laksa bani adum ngasi aigi nanti ahan bani aigi marukti maximum hai dari kumi mai kaise ayam badum
ꯃꯄꯨꯡ ꯐꯥꯅ ꯆꯠꯂꯦꯅ ꯈꯜꯂꯤ ꯑꯩꯗꯤ ꯀꯨꯝꯕꯤ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯄꯥꯡꯒꯩ ꯑꯣꯏꯕ ꯌꯥꯏ ꯁꯣꯝꯕꯨꯡ ꯑꯣꯏꯕ ꯌꯥꯏ ꯂꯝꯂꯥꯏ ꯑꯣꯏꯕ ꯌꯥꯏ ꯐꯌꯦꯡ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯨꯅ ꯆꯠꯄ ꯉꯝꯃꯨꯗ꯭ꯔꯒꯁꯨ ꯈꯔ ꯈꯔ ꯑꯩꯈꯣꯏꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯅꯥꯏꯒꯤ ꯁꯪꯁꯊꯥꯟꯁꯤꯡ ꯂꯅꯥꯏ ꯑꯣꯏꯅ ꯄꯤꯕ ꯅꯠꯇ꯭ꯔꯒ NGOꯁꯤꯡ ꯀ꯭ꯂꯕ ꯃꯌꯥꯝ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯌꯥ ꯑꯃꯅꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯉꯁꯤ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯥꯛꯆꯕ ꯐꯪꯕ ꯉꯁꯤ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯇꯥꯡꯉꯕ ꯃꯇꯝꯁꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕꯅ ꯊꯜꯂꯕ ꯃꯤꯀꯨꯞꯁꯤꯡꯗꯨꯗꯩꯗꯨꯗ ꯉꯥꯏꯍꯥꯛ ꯃꯃꯣꯟ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯐꯪꯍꯟꯕ ꯉꯝꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯐꯝ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯣꯔꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯐꯣꯡꯅ ꯍꯦꯛ ꯍꯥꯏꯕ ꯌꯥꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯂꯥꯟ ꯆꯪꯕꯒꯤ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯃꯁꯥꯅ ꯐꯤꯜꯗ ꯆꯠꯂꯨꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯎꯔꯨꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩ ꯉꯝꯖꯕ ꯊꯥꯛꯇ ꯍꯣꯠꯅꯖꯔꯨꯕꯅꯤ ꯑꯗꯣ ꯉꯁꯤ ꯋꯥꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯔꯁꯦ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯇꯨꯡꯒꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯍꯣꯠꯅꯈꯤꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯆꯪꯁꯤꯟꯃꯤꯟꯅꯒꯗꯧꯅꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯆꯪꯁꯤꯜꯂꯛꯏꯕ ꯈꯣꯡꯊꯥꯡꯁꯤꯗ ꯃꯌꯥꯝꯅꯁꯨ ꯁꯍꯖꯣꯛ ꯄꯤꯕꯤꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯐꯖꯅ ꯊꯥꯒꯠꯆꯔꯤ ꯂꯥꯛꯃꯤꯟꯅꯖꯔꯤꯕ ꯑꯩꯒꯤ ꯏꯆꯜꯁꯤꯡ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯒꯤ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯕ꯭ꯔꯗꯔꯁꯤꯡ ꯀꯂꯤꯛ ꯄꯨꯝꯅꯃꯛ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯁꯛ ꯇꯥꯛꯄꯒꯤ ꯇꯟꯖꯥꯁꯨ ꯑꯩ ꯃꯌꯥꯝ ꯃꯊꯪ ꯁꯣꯝꯗꯒꯤ ꯂꯦꯗꯤꯁ ꯁꯥꯏꯠꯇꯒꯤ ꯍꯦꯛꯇ ꯍꯧꯖꯔꯛꯑꯒꯦ ꯑꯗꯨꯒ ꯁꯤ ꯀꯨꯝꯕꯤꯁꯤꯗ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯃꯌꯥꯝꯁꯦ ꯎꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯄ ꯈꯣꯠꯄꯁꯦ ꯌꯥꯝ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯋꯥꯔꯁꯨ ꯈꯥꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯂꯥꯁꯇ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯃꯤꯡ ꯅꯤꯀꯤ ꯑꯗꯣ ꯁꯤꯗ ꯂꯥꯛꯄꯁꯦ ꯉꯁꯤꯅꯗꯤ ꯑꯍꯥꯟꯕꯅꯦ ꯍꯥꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯛꯄꯁꯦ ꯑꯗꯣ ꯏꯃꯥ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯗ ꯑꯉꯥꯡ ꯑꯃ ꯁꯤꯗ ꯂꯥꯛꯑꯒ ꯆꯥꯎꯃꯦꯒ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯌꯨꯝꯗ ꯐꯥꯎꯕ ꯆꯥꯎꯕ ꯐꯪꯖꯗꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯊꯧꯅꯥ ꯍꯟꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯦ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯀꯧꯋꯦ ꯑꯩꯁꯨ ꯀꯨꯝꯕꯤ ꯃꯥꯏꯀꯩꯗ ꯂꯥꯛꯄꯁꯦ ꯑꯍꯥꯟꯕꯅꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯅ ꯂꯨꯆꯤꯡꯉꯒ ꯃꯌꯥꯝ ꯋꯦꯜ ꯋꯤꯁꯔꯁ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯐꯤꯜꯝꯗ ꯆꯦꯟꯖ ꯆꯣꯡꯖꯔꯤꯕ ꯑꯩꯈꯣꯏꯅ ꯀꯨꯝꯕꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯕ ꯂꯥꯛꯄꯁꯦ ꯃꯌꯥꯝ ꯌꯥꯝꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯄꯦꯜꯂꯁꯨ ꯄꯦꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯗꯥꯎꯀꯨꯜ ꯍꯣꯏ ꯌꯥꯝꯕꯨꯡ ꯍꯣꯏꯁꯨ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯄꯥꯡꯉꯒ ꯂꯩꯔꯤ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯕ ꯉꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯍꯤꯡꯃꯤꯟꯅꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯔꯣꯖꯦꯁ ꯁꯥꯏꯈꯣꯝ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯆꯕꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯀꯥꯏꯀꯨꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯂꯥꯛꯄ ꯐꯪꯖꯕ ꯍꯥꯏꯇꯥꯔꯦ ꯃꯀꯣꯜꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯆꯕꯅꯤ ꯇꯁꯦꯡꯅ ꯄꯨꯛꯅꯤꯡꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦ ꯁꯥꯡꯅꯗꯤ ꯍꯥꯏꯖꯔꯣꯏꯒꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯃꯌꯥꯝꯗ ꯊꯧꯅꯥ ꯍꯥꯞꯄ ꯂꯥꯛꯄꯅꯤ ꯄꯥꯟꯗꯝ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯋꯥ ꯈꯔꯗꯤ ꯃꯥꯌꯣꯛꯅꯒꯅꯤ ꯃꯇꯝ ꯈꯛꯈꯤꯕꯅꯤ ꯀꯨꯌꯥꯗ ꯁ꯭ꯋꯥꯏ ꯑꯩꯈꯣꯏꯅ ꯉꯝꯒꯅꯤ ꯊꯧꯅꯥ ꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯐꯣꯡꯕ ꯌꯥꯗꯕ ꯂꯣꯟꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯂꯩꯕꯅꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯂꯦꯞꯂꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯂꯩꯕꯤꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯁꯤꯡꯁꯦ ꯋꯥꯔꯁꯨ ꯋꯥꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯒꯅꯨ ꯑꯗꯨꯒꯤ ꯊꯧꯅꯥꯗꯣ ꯍꯥꯞꯆꯕꯈꯛ ꯂꯥꯛꯆꯕꯅꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯩꯈꯣꯏꯅ ꯀꯂꯦꯛꯁꯟ ꯈꯔ ꯇꯧꯖꯔꯒ ꯄꯨꯖꯔꯤꯕ ꯄꯣꯠꯆꯩꯁꯤꯅ ꯁꯤꯅ ꯄꯦꯟꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯇꯦꯟꯁꯤꯟꯖꯔꯒꯦ ꯀꯥꯟꯈ꯭ꯔꯦ ꯏꯅꯝꯁꯤꯅꯦ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯒꯤ ꯂꯣꯏꯅꯕꯤ ꯑꯩꯒꯤꯗꯤ ꯏꯅꯝꯁꯤꯅꯦ ꯃꯥ ꯈꯤꯇꯪꯈꯛ ꯋꯥ ꯉꯥꯡꯕ ꯁꯨꯝ ꯍꯩꯖꯗꯕ ꯏꯀꯥꯏꯖꯩ ꯕꯤꯔꯕꯥ ꯏꯁꯣꯔꯕꯨ ꯏꯀꯣꯡꯍꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯇꯁꯦꯡꯅ
ꯑꯍꯥꯟꯕ ꯆꯪꯖꯔꯛꯄ ꯃꯇꯝꯗ ꯏꯆꯥ ꯃꯌꯥꯝꯁꯦ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯃꯈꯣꯏꯗ ꯐꯥꯎꯔꯝꯒꯗꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯁꯥꯟꯅꯒꯗꯧꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅ ꯌꯣꯝꯃꯒ ꯂꯩꯒꯗꯧꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯗ ꯐꯥꯎꯔꯝꯒꯗꯧꯕ ꯋꯥꯈꯜꯗꯣ ꯑꯗꯨꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯂꯥꯟ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯑꯩꯈꯣꯏꯁꯨ ꯂꯧꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅꯁꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯀꯧꯅꯕꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕꯁꯤ ꯊꯣꯉꯥꯝ ꯊꯣꯏꯊꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯥꯇꯨ ꯀꯥꯔꯟ ꯁꯥꯏꯌꯦꯗꯅ ꯑꯩꯕꯨ ꯃꯣꯝꯕꯤ ꯍꯦ ꯍꯥꯏ ꯑꯗꯣ ꯑꯆꯨꯝꯕ ꯑꯃꯗꯤ ꯂꯩꯔꯝꯃꯤ ꯄꯨꯊꯤꯗ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯨꯍꯤꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯏꯗꯨꯅꯅꯦꯕ ꯃꯣꯝꯕꯤ ꯑꯣꯏꯔꯝꯃꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯝ ꯍꯥꯏꯅꯩ ꯑꯩꯈꯣꯏꯒꯤ ꯗꯣꯁꯥꯁꯤꯅ ꯐꯠꯇ꯭ꯔꯕꯗꯤ ꯁꯅꯤꯅ ꯌꯦꯡꯉꯤ ꯑꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯂꯨ ꯕꯣꯟꯗ ꯆꯠꯂꯨ ꯍꯥꯏꯕ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯅꯤ ꯕꯣꯟꯗ ꯆꯠꯄ ꯍꯥꯏꯗꯨ ꯆꯠꯂꯤꯁꯦ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯥꯛꯏꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯌꯨꯝꯗ ꯍꯟꯖꯟꯕ ꯇꯥꯕꯅꯤ ꯃꯇꯝ ꯈꯔꯗꯪ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯌꯨꯝꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯒꯅꯨ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ ꯊꯥꯗꯣꯔꯛꯄꯅꯤ ꯊꯋꯥꯏ ꯍꯤꯡꯅꯅꯕꯒꯤ ꯕꯣꯟ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯈꯟꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯅꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯒꯨꯝꯅ ꯑꯋꯥꯕꯗꯣ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯔꯤꯕꯅꯤ ꯀꯃꯥꯏꯅ ꯇꯨꯝꯃꯝꯒꯅꯤꯀꯃꯥꯏꯅ ꯆꯥꯔꯝꯒꯅꯤ ꯈꯟꯕꯗ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯗ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯉꯁꯤꯁꯦ ꯑꯩꯒꯤꯗꯤ ꯏꯆꯥꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯅꯔꯕꯅꯤꯅ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯃꯌꯥꯝꯒꯤꯅ ꯃꯥꯏ ꯃꯃꯤꯡꯁꯤ ꯁꯣꯃꯔꯦꯟꯗ꯭ꯔꯣ ꯀꯧꯏ ꯃꯌꯥꯝ ꯈꯪꯗꯕꯁꯨ ꯈꯪꯕꯤꯌꯨ ꯔꯥꯖꯀꯨꯃꯥꯔ ꯁꯣꯃꯔꯦꯟꯗ꯭ꯔꯣ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯁꯤꯕ ꯂꯝ ꯍꯦꯟꯕꯒꯤ ꯀꯥꯏꯀꯨ ꯍꯥꯏꯔꯨꯕꯗꯨꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯧꯈ꯭ꯔꯕꯅꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯀꯥꯏꯀꯨ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯃꯨꯛꯇꯪ ꯑꯣꯏꯍꯟꯕꯤꯌු ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯉꯣꯟꯗ ꯃꯤ ꯈꯔ ꯇꯤꯟꯕ ꯂꯝꯕꯤꯗ ꯃꯃꯥꯡꯉꯩ ꯃꯥꯒꯤ ꯋꯥꯈꯜꯁꯤꯅ ꯃꯄꯥꯟ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗꯁꯨ ꯁꯨꯝ ꯒꯥꯔꯤ ꯊꯧꯔ ꯆꯠꯂꯝꯕꯁꯨ ꯃꯤ 3-4 ꯂꯩꯔꯗꯤ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯅꯣꯏꯕꯣꯅ ꯍꯦꯛꯇ ꯍꯪꯕ ꯃꯥꯁꯤꯅ ꯃꯤꯒ ꯌꯥꯝꯅ ꯅꯛꯅꯅ ꯇꯤꯟꯅꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯣꯏꯔꯨꯕꯗꯨꯅꯤ ꯑꯩꯒꯤ ꯏꯄ꯭ꯋꯥꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯌꯥꯝꯗꯒꯤ ꯑꯌꯥꯕ ꯑꯃꯈꯛ ꯂꯧꯖꯒꯦ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯀꯥꯏꯀꯨꯒꯤꯗꯃꯛ ꯑꯍꯧꯕ ꯈꯨꯕꯥꯛ ꯑꯃꯇꯪ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯦꯞꯄꯤꯔꯣ ꯍꯥꯏꯗꯅ ꯅꯤꯡꯁꯤꯡꯖꯩ ꯑꯗꯨꯒ ꯅꯨꯡꯁꯤꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯐꯣꯡꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯌꯨꯝ ꯑꯃꯈꯛꯇꯗꯒꯤ ꯊꯣꯛꯂꯛꯄ ꯅꯠꯇꯕ ꯂꯩꯀꯥꯏ ꯑꯃꯗꯒꯤ ꯑꯃꯅꯤ ꯂꯥꯛꯄꯅꯤꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯁꯦ ꯊꯃꯣꯏ ꯇꯤꯟꯅꯔꯗꯤ ꯅꯨꯡꯁꯤꯅꯕꯣꯏꯁꯨ ꯂꯩ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯅꯕꯗ ꯑꯀꯥꯏꯕ ꯀꯩꯁꯨꯝꯇ ꯂꯩꯇꯕꯅꯤ ꯅꯨꯡꯁꯤꯅꯔꯣ ꯃꯤꯒꯤꯗꯤ ꯊꯨꯡꯅꯕꯒ ꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯁꯤꯃꯁꯨ ꯍꯥꯏꯒꯦ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯐꯝꯁꯤꯗꯗꯪꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣꯏ ꯑꯣꯏꯍꯟꯕꯤꯒꯅꯨ ꯌꯨꯝ ꯌꯧꯅꯕ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯗꯨꯒꯨꯝꯕꯒꯤ ꯑꯋꯥꯕ ꯁꯔꯨꯛꯇꯨꯗ ꯁꯔꯨꯛ ꯌꯥꯖꯒꯦ ꯑꯗꯨꯅ ꯂꯥꯟꯁꯦ ꯀꯩꯗꯧꯉꯩ ꯂꯣꯏꯅꯤ ꯈꯪꯗꯦ ꯂꯣꯏꯗꯤ ꯂꯣꯏꯔꯛꯀꯅꯤ ꯍꯧꯔꯨꯔꯕꯅꯤꯅ ꯑꯔꯣꯏꯕ ꯑꯃ ꯑꯗꯨ ꯐꯥꯎꯕꯗꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯇꯒꯤ ꯇꯦꯟꯁꯤꯟꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯄꯤꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡꯁꯤ ꯎꯠꯇꯝ ꯃꯌꯥꯡꯂꯝꯕꯝ ꯑꯩꯁꯦ ꯐꯤꯂꯝꯗꯁꯨ ꯈꯔ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯁꯦ ꯁꯩꯁꯛꯄ ꯑꯣꯏꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯁꯦꯡꯅ ꯀꯩꯁꯨ ꯍꯥꯏꯅꯅꯕꯗꯤ ꯀꯩꯁꯨ ꯂꯩꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯃꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯧꯁꯤꯟꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡ ꯂꯣꯝꯗꯒꯤ ꯑꯗꯒꯤ ꯁꯨꯒꯨꯅꯨ ꯅꯥꯄꯠ ꯂꯣꯝꯗꯒꯤ ꯁꯤꯗ ꯑꯌꯥꯝꯕ ꯑꯣꯏꯅ ꯂꯩꯔꯤ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇꯨꯗꯁꯨ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯐꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯁꯦ ꯇꯁꯦꯡꯃꯛ ꯑꯩ ꯁꯨꯒꯨꯅꯨꯗꯒꯤꯅꯤ ꯁꯨꯒꯨꯅꯨꯗ ꯍꯧꯖꯤꯛꯁꯨ ꯑꯩ ꯌꯨꯝ ꯂꯩꯔꯤ ꯌꯨꯝ ꯊꯥꯗꯣꯛꯄꯒꯤ ꯆꯠꯄ ꯅꯠꯇ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜ ꯀꯦꯄꯤꯇꯦꯜꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯖꯔꯨꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯛꯅ ꯂꯩꯃꯤꯟꯅꯔꯝꯕ ꯑꯩꯈꯣꯏꯅꯗꯤ ꯃꯁꯥꯁꯦ ꯈꯪꯍꯧꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯏꯕꯦꯜ ꯑꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯦ ꯏꯆꯟ ꯃꯌꯥꯝꯁꯤꯡꯗꯨꯅ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯥꯟꯖꯦꯡꯅꯔꯛꯄ ꯂꯩꯔꯝꯃꯤ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯄꯨꯛꯅꯤꯡꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗꯕꯁꯨ ꯐꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯁꯦꯡꯅꯃꯛꯁꯨ ꯉꯁꯤ ꯑꯩꯈꯣꯏ ꯌꯥꯃꯨꯡ ꯀꯥꯏꯀꯨꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯉꯝꯖꯕ ꯈꯔꯗꯪ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯄꯤꯕ ꯂꯥꯛꯆꯔꯤ
ꯑꯗꯣ ꯇꯁꯦꯡꯃꯛꯀꯤꯗꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯍꯟꯕ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡꯁꯤꯡꯗꯣ ꯑꯗꯨꯝ ꯂꯧꯅꯅꯕ ꯍꯣꯠꯅꯖꯔꯤ ꯍꯥꯏꯇꯥꯔꯦ ꯂꯦꯞꯄ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯉꯝꯕ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯒꯤ ꯑꯗꯨꯝꯕꯁꯤꯡꯁꯨ ꯃꯌꯥꯝ ꯇꯧꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤ ꯁꯤꯗꯩꯁꯤꯗ ꯂꯥꯟꯖꯦꯟꯅꯗꯅ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯇꯧꯔꯤ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯈꯤꯒꯅꯨ ꯂꯥꯟꯁꯤ ꯈꯔꯕꯨꯗꯤ ꯀꯨꯏꯅ ꯆꯠꯊꯈꯤꯕꯗꯤ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗꯨꯗ ꯆꯪꯁꯤꯟꯅꯕꯒꯤ ꯑꯇꯦꯟꯕ ꯃꯇꯝꯗ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏꯅ ꯊꯧꯅꯤꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯉꯝꯖꯕ ꯈꯔꯇꯪ ꯄꯨꯖꯔꯛꯂꯒ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯇꯧꯖꯔꯤꯕꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯁꯨ ꯉꯝꯖꯕ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯨ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯁꯔꯨꯛꯇꯨꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯈꯤꯒꯅꯨ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯟꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯃꯌꯥꯝꯅꯁꯨ ꯍꯦꯛ ꯃꯇꯦꯡ ꯇꯧꯕ ꯌꯥꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯁꯤ ꯑꯩꯈꯣꯏ ꯍꯣꯠꯅꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯂꯦꯞꯀꯨꯝꯁꯤ ꯍꯥꯏꯕꯁꯦ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯔꯒ ꯁ꯭ꯋꯥꯏꯗ ꯑꯩ ꯊꯤꯟꯖꯔꯤ ꯃꯌꯥꯝꯅꯗꯤ ꯑꯩꯁꯨ ꯃꯁꯛ ꯈꯪꯕꯤꯔꯝꯃꯔꯣꯏ ꯑꯩ ꯏꯆꯝ ꯆꯝꯅ ꯌꯥꯝꯕꯨꯡꯒꯤ ꯁꯨꯝ ꯏꯟꯖꯔꯛꯄꯅꯤ ꯊꯧꯔꯝ ꯑꯃꯈꯛꯇ ꯌꯥꯝꯕꯨꯡꯒ ꯐꯝꯃꯤꯟꯅꯕꯗ ꯌꯥꯝꯕꯨꯡꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯨꯝꯕꯤꯔꯣꯝ ꯁꯥꯏꯠꯇ ꯌꯥꯝꯅ ꯃꯌꯥꯝꯅ ꯈꯪꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯏꯝꯐꯥꯜ ꯃꯅꯨꯡꯗꯗꯤ MLA ꯃꯤꯅꯤꯁꯇꯔ ꯁꯔꯀꯥꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯐꯪꯕ ꯂꯩ ꯑꯗꯨ ꯀꯨꯝꯕꯤꯔꯣꯝ ꯁꯥꯏꯠꯇ ꯈꯔ ꯃꯗꯨꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯍꯧꯋꯤ ꯍꯥꯏꯕꯗꯒꯤ ꯌꯥꯝꯕꯨꯡꯒ ꯅꯍꯥꯟ ꯅꯣꯡꯈꯛ ꯐꯝꯃꯤꯟꯅꯕꯗꯨꯗ ꯑꯩ ꯑꯉꯝꯕ ꯈꯔ ꯑꯗꯨꯗꯤ ꯅꯅꯥꯎꯁꯨ ꯃꯇꯨꯡ ꯏꯟꯖꯔꯛꯀꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯆꯔꯛꯄꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯨ ꯌꯨꯝ ꯍꯥꯏꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯄꯣꯟꯇꯦ ꯌꯨꯝꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯦꯡꯅ ꯍꯜꯂꯛꯄ ꯐꯥꯎꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡꯒꯤ ꯃꯌꯥꯝꯁꯤꯅ ꯌꯨꯝꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯍꯣꯝ ꯁ꯭ꯋꯤꯠ ꯍꯣꯝ ꯍꯥꯏꯅꯔꯤꯕꯅꯦꯕ ꯑꯗꯨ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯕꯤꯔꯤꯕꯅꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥ ꯑꯅꯥ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯐꯥꯎꯖꯩ ꯑꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛꯇꯤ ꯃꯦꯟꯈꯠꯄ ꯉꯝꯄꯣꯟꯇꯦ ꯑꯗꯨꯕꯨ ꯑꯉꯝꯕꯈꯩꯗꯤ ꯑꯩꯈꯣꯏꯁꯨ ꯀꯣ ꯃꯗꯨꯗ ꯄꯦꯟꯕꯤꯌꯨ ꯑꯗꯩ माजे एनी सिगुम्बा अखोई रिलीफ कैम्प दा चटपसे माजे अदुम कपचेबा अदुम अखोई हनमिनरपदा गाड़ी मनुंगदा अदुम मा वारी सादुनेबा अस कमाई तौदुनो अखोई लेहौरिबा म्यामदो अहलमन म्यामदो कमाई तौदुनो कमाइना लेरमदुनो हुजि विंटर चंगे इंदमदा चंगे कमाई तौदुनो कोदुनो अखोई अदुम वारी साजेबा मचानी मनाउनी अखोई अदुम शेयर तौजेबा अदुना अखोईसु ngasi yamung baigugi dawu kuloi moi म्यामगी मतुंग इनादुना आइजु ngasi yawo phangjade yamna nuaijai aduga tungdasu sidagi hena yamung baiguna sinbiraga sidagi hena akoisu matungda mai matung inazaraga koi laksaba ngamjage har ai jai jai Maisa Kraba imong ni mathang asi Torbung Bazar dagi aduga mathangda Thaunawjam Ibosa bai ahlibumo busu Yumaisa Kraba mathang asi aduga mathang asina Laisram Sangai Bangla mathang asina Yumnam Moirang Tem mathang asi mathang amuk koktok sage akoi हाइबीबा अखोगी
ꯍꯥꯏꯖꯔꯤꯕ ꯁꯤꯜꯆꯔꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯏꯅꯥꯎꯁꯤꯡ nupi mcha volleyball pro si pore tai nupi mcha mem do lao Langsing Baca lo bahasa Di bahasa sing lo Kawai Kalau ina Di berkudol sing Kita langsung piro. Apa mereka di sini? Ambil itu buat. Kita lagi sini orang tak bersih sudah. Kalau sini kita. Apa? Tasina koi kumbigi, koi ki Terakha Youth Club ta lebiri ba koi ki relief ta lebiri ba lanchen bada lakna wana ta lemina bichno me amda angam ba mateng pangba laksabani maru ina ngasi mateng je yamna nung sibam na aigi lai ai tune saba ta mong pangsin amadi aigi atop top lamdagi phone to biraga phirundi kaidagi khumuptagi adagi thami bendi su me amna phirundi yam pangbire ngasi puning jam nungsi lamdam si lakan da amok hen angang sinju u kan da aigi colleagues aigi film colleagues lok lakmin laga hatare me am si mateng pangba laksaba se ta senai na hajari madi ningtham da gi lan sini khwai luri biche hane ke thoi bu lan si yam aruba lan ne do bane ke lan si so draga sai laibak thiu tho si da hinga la ga chila relief camp lai bu kan ji da chen bi or da lan ne lai si ningtham lan ji di ingra khang amu dri ba ke na am relief camp si di mopak thaga sagi lebam kha tha tumani na aing ba ji khang am da ba ina ai pam sai ba man puta lai ba khoi gi chino me am hatare mai angam ba maru ina idam tha ji frijup di kai mo comfort gi angam mateng pangmina si ang maru angang khumup ti kai degi jacket degi jersey degi antam mateng pangmina ga ne lunch da ani aing balance antam si de ju mai pak na mam to hojamina je ja haje thank you very much tari se kumbi Terakha dane apun lak tari su yamung kaikuna lead toraga koi film gi fraternity and then field se laiba personalities mai amoga toraga kumbi gi relief camp da laiba imai bel ichinaw mayam da koi na ngamjaba mateng khara khatang pangba lak chabani ai gi su ahan ne ado mafam sida lakpada hoi puming su yam nungsi ado habidi situation sina lan sina maram moiraga hozik maitegi lanjelaraga leiriba ichinau singse akhoina kitang angamba akhoi mateng haitare amadi mental and physical
ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯛ ꯀꯩꯅꯣ ꯍꯥꯏꯗ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕ ꯁꯥꯏꯠꯇ ꯈꯔ ꯄꯨꯕ ꯀꯩꯅꯣ ꯇꯧ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯁꯨꯃꯥꯏꯅ ꯂꯧꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯁꯦꯜ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕ ꯃꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ